Bot Thadaramdaida NOTA Ningsingbiyu PREPAK Pro Loisan India gi Mikhalda Thazaba Thambigano Madugi Mahutta Pambai Lainadriba Mireb Singsida Amadi Mikhalasida Thazaba Laiti Haina Udnaba none of the above NOTA Haibadu Ningsingbiyu Haina PREPAK Pro na Haire Laivaga Sigi Lona Yade Haina Lautokraba PREPAK Pro ge Assistant Publicity Secretary TS Ising Saubuna Kuyek Piduna Thadorokpa Cherol na Hai Kintharagliba India gi liklam asida Iraisha Singna Mikup Kharada Oirabasu Wakal Khantabiyo Mi Otpa Namtha Pangalda Ngauraba Mirep Singbu Thazabigano Makoibu Para Tambibagi Tanja Manghan Bigano Cherol asina Hai Miyamna Apamba Mirep Thagat Sabangamnaba Mikhal Pangthokpane Democracy ge Machang Oiba Saktaksu Mikhal na Oibane Mikhal ga Mari Lainana Lepa Laitana Phuna Chainaba Laikai Masel Khanahanba Yum Kai Mai Thaba Lambi Sorok Thingjanba Hana Sunaba Draki Pakta Center Liba Thawong Sing Sina Tak Libade India gi Democratic Election ase Asoiba na Pikthale Takwane Chahi Manga gi Manung da India ge Phibal Nung da Laina Laina Ahong ba Kunay ama Purakpa Ngamgani Haina Mondrang Sanaruraga Hingsabagi Matawgum na Mikap Thoglak Liba Mirep Singi Marakta Hena Tamthiba Singbu Khandok tu na Miyamna Yaraba Mihutni Haina Thagat Nagadawribane Huran Sinthi Mihan Mipun Amadi Senja Thumja da Senaraba Mirep Singdagi Khwaidagi Sathiba Mirep Khananaba Fraudulent election Pangthokadawribane Miyamnasu Masa Masana Yazana Makoibu Otpiyu Naibiyu Haibagumna Irai Laithokna Mikhalgi Thokdok Wathok Singbu Kumai Oina Yengnare Yamna Nongningliba Waphamde Miyamgi Afaba Thabak Tawgani Haina Thoklagliba Mirep Singna Micham Miyambu Kangawna Handuna Siba Sokpa Kihandakai Mihat Mipungi Thavakta Insiliba Sene Asiguma Tamthiba Thawongda Senadaba Mirep Yaw Yawsilaktrabane Makoi da Sahi Mangagi Laingak Pangal Sinathok Bahaibase Masa Masana Yazana Makoibu Ot Naibinaba Miyot Loi Puthoksabane Asambi Damiyamna Su Makoibu Ot Piyu Haina Hak Sinathokpane Mirep Masel Ikaiba Khangadakai Izat Yawdakai MLA Haiba Chauba Thika Supply Ase Phangnaba Senjaw Kaya Hundongnari Haina Cherola Sina Maral Sirakle Mirep Chamaga Humbudraga Taruk Asigi Manung da Crore Amadage Crore Yankai Manung da Sizinaduna Apunba Crore Sahumde Aremba da Mangan Gadawribane Chow Krabasen Pamasi Mayai Ba Drug Yu Guli Khana Sel Hana Sel Oina Mangki Gadawribane Mikhal de Loikine Kunai da Susan Kiba Mipai Ningai Oiraba Mahudi Lahogane Masina Kari Ohelakani Haibadude Arubane Senfa Masina Achoba Company Singda Invest Oba Natraga Bank da Saving Tawduna Achoba Income Laghanba Yaribane Lawuk Lamhang Singsi Chang Naina Mahi Marong Putongnaba Dam amadi Ising Laukong Tawduna Sizinabada Chinjak Mipal Tanghanduna Thamliba Kaisum Sangdage Sahi Kharagi Manungda Mapan Thokpa Ngamgane Mikhal da Maipakpagi Certificate Lawduna Masagi Kendrada Handringaida Atopa Party da Songsinariba Ikai Khangdaba Singge Masagi Arepa Phirep Laijadraba Ayaram Gayaram Hainaba Dumakne Pungja Kharada Party Kharagi Saglon Onba Ngamliba MLA Singmi Hainasu Maral Siri Cherola Sina Hai Karamba Miremna Ayhakti Opposition MLA Oina Laigane Miyamgi Mang Tharaga Government ki Aranba Asoiba Thaurang Singi Mayokta Yawol Lanmi Amagumna Thauna Laina Thengnagane Haina Bod Khomba Yauribage Miyamgi Mihut Hairaga Indiagi Lengak Makada Minister Oiba Government Paiba Party Adu Khangni Haina Khanba Koki Laina Ama Lainari Basina Takpade Indiagi Democratic Election ase Miyambu Laingakpagi Mahutta Miyambu Namthabangamba Power Munbagi Lamba Tongnabani Takle Asigumba Loisan Mapu Indiagi Mikhalda Miyamna Henjina Thazaba Thambiganu Amadi Kumja Lisingamaga Chamapan Nifuga Mapange annexation na Kanglai Paka Indiaga gi Muknaba Horakibane Masidagi Ningtam Ihauge Lantheng Horakpani Haibase Mapan Laivak Singda Lana Uhanaba Indiagi political system asida Kanglai Sha Singna Thazaba Thamli Udnaba Tahoidaba Pambai Sizinaduna Nampu Sapugi Mikhalne Kaubiganu Haire Ningsingbiyu Wapam Ama Palladuna Cherola Sina Hai Germany gi Hitler su Matam amada election gi power paiba Haukibagumna Mikhal da Mai Paknabage Lila Drama Sanabage Art Haibagumna The Art of Voting and Winning bu Hairade Political Power Paibadi Araibo Oigani Adubu Luribadi Thamoidagi Thorakadaba Administrative Art Adune Politician amadi Political Party Singda Undemocratic Oina Lairikhaide election gi Kanaba Sunglai Lairoi Hanadagi Su Lairaktre Mirep Maselna Ngangnaningba Khananingba Hananingbada Maning Tahonba Achumba Lambedi Natraba Mikhal Free Vote Not Fair Election ne Economist Intelligence Unit EIU na India Laivakti Flow Democracy Oide Haikiba Laikre Hainasu Maral Side Laima Pokpa Mamasung Kunfamgi Voter Singna Masa Masana Bot Thadabiyu
Nambol केंद्र की मनुंग दलाई रिबा लाइमा पोकपा ममदी खुनफम की पोलिंग स्टेशन तरुकता मतम सांगना बोट थादबगी हक फंगदना लाकलबा वोटर सिंगना फ्री एंड फेयर ओइना मसा मसा की अपाम्बा मिरेपता बोट थादनबा हंदकी इलेक्शन असिदा मणिपुर ह्यूमन राइट कमीशन की राय मतुंगिना इलेक्शन कमीशन ऑफ इंडिया ना लेबलकपा ऑर्डर की मतुंगिना पोलिंग स्टेशन तरुकता सीसीटीवी कैमरा खिंदुना वेबकास्टिंग डायरेक्ट टेलीकास्ट अमदे स्पेशल ऑब्जर्वर माइक्रो ऑब्जर्वर पोलिंग स्टेशन खुदिंगमक्ता तोंगान तोंगानबा स्पेशल ऑब्जर्वर सिंगना बोट थादबा हौबदगी लोइबा फाउबा लेंगदना लैदुना अमदे अहेनबा सिक्योरिटी फोर्स थमदुना प्रजा सिंगी बोट थादबा मपुंग फाना फंगनबा इलेक्शन कमीशन पिरकपा ऑर्डर असिगी मतुंगिना लाइमा पोकपम मसुंग खुनफमगी प्रजा खुदिंगमक्ना मनिंग तमना बोट थादबिनबा दि सीनियर सिटीजन्स एंड इंटेलेक्चुअल एसोसिएशन नंबोलगी माइकैदगी खंगनजरी हाइना एसोसिएशन असिगी प्रेसिडेंट के माइकैदगी खंगलगले बोम पोखाइबदा नि सिरे मरी सोकले ngarang numidang pung 9:30 rom tabada Churachandpurda leiba BSF ke subsidiary training center da angang kharana pokhai daba motar ama khunduna puraklaba matung mayumda thugaina bohona bada pokhai rakpadagi ani sire marina sokle haire laibak thiba thokdok adu da laikhidraba sing adu de gangpe mual dage mangmin lan chahi taruk apokpa neklem lam amasung Churachandpur ge uthal dage gangin sang chahi kungani thoi apokpa thangchin pau kowe ato pasok singa duna Zion Beng dage Liansu Anlan sahi taraga nipan apokpa City Zone Salem Beng dage Siam Boy sahi taraga mapan apokpa Lalum Phai Gangpi Mual dage Manlai Dia sahi kunga nipan apokpe Niang Jahau Gangpi Mual dage Muan Biang Nuam sahi taraga mga apokpe Ginlam Sing amasung Khuladumak dage Thangbi Aklong sahi kuntraga mare apokpa laikhidraba thangnau kawi haire Wangu Nurathel area dagi fakibasing PREPAK mari laina de ngarang February kunga taruk ke pausi amasung electronic media kharada yaukiba kaksing district police commando team amana Wangu Nurathel area da operation chathabada Wangu tera amasung India gi Republic Day numitta district asigi tongan ba mafam sing da bom pokhai hanbagi thokdok ta senaba miyoi sing fari haidi basi Manipur police ki semjin sajin ba wahai ni haina People's Revolutionary Party of Kanglaipak PREPAK ki Democratic of Publicity and Propaganda ge publicity officer oina thopuriba mangal khumanna thadorakpa cherola mana haire cherola sina hai fare hairi bawangu mamang sabal Nurathel dagi okram manitomba allies ango maitai chahi kun pangal tabi makha laikai dagi sorokhaibam goroba sing allies nganba chahi taraga mapan wangu mamang sabal dagi sorokhaibam arbin chahi kun gataruk wangu mamang sabal laikai dagi Thongam Singajit Singh Chahi Kun amasung laikai asimakta dagi irengbam Gitchandra Singh Chahi Yankhai ga humdoi hairiba miyoi manga ase PREPAK amasung masigi lanmi sanglop Red Army RA ga karigumba hiram amata da mari laina de haire investor sing na khongjang sangsil laga nei GMT gi investor amgi damakta punsinduna semkiba JSC GRF amasung AGC gi member sing na GMT gi founder oidiba Pukrem Michael gi mathakta akan ba khongjang changsilagani haina all Manipur GMT investor na thadorokpa cherol amana haire cherol aduna hai GMT gi founder oiriba Pukrem Michael amasung mahaki imung manung yauna 2021 gi September kungani panda inakiba agreement ki matungina sahi asigi March taraga manga dage investor singi sell handokani haina yanakhe wafam adugi matungina hojik phawbada investor sing na ngaiduna lakle investor mayam gi awaba uduna athuba matamda pithokpam thokpa senpham sing adu karamba mawongda amade karamna handokani haibagi wafam sing khangan gadabane karigumba yanakiba wafam sing asigi mayokta investor mayamda namthak tawduna miyam gi paisa amade matambu manghan ba thoklabadi akan ba khongjang kaya changsilakpaga loinana mari lainaba miyoi sing asigi mathakta FIR lodge tawragani haire cherol aduna makata na investor singi awaba sing asi ubiduna laibak asigi mapi mapa oiriba authority singna logi wangmada miyambu namthak tawduna sel lawriba miyoi sing asibu matik sabay action lokhutkadabani amade GMT ki founder Michael bu changjafam piriba miyoi sing na mahakpu miyamda sinabiduna awaba sing kokhanbada mateng pangminase aroi bada tabiriba pumnamakpu thagatsare